Akeswan Imphal, Wahengbam Washington Pau Pajari, Ahan Bada, Marui Bapau. Security Force na Raija Singnaba Mapam Singdati Humbagi Tabak Chataduna, Lal Hobamadi Kutsukulai Singba Kaya Pagali, Popi Pambi Singju Yantatuna Manghali. Akan Basexil Torangaloinana, Manipur Sangai Festival listening kun mga pangtokli, Amasung, Pradhan Mantri na Hairi. Malim Gilaybak Sing na Hojik, Chaukat Torangi Tabak Sing Paikat Bagi Mawong Matawashi, Matam Gatsunari Brahay Badu Yangshin Bagi Matam Oire. Security Force na Raija Chiki Tongan Bamapam Singda, Ti Humba Madi Area Domination Left and Satari. Manipur Police na Tok Pachero Lamanahay, Security Force na ngarang Kaksin Police Station Gate ki checkpoint tagi RPF PLA gimiyo yamak fare, mangondagi LMG ani, SLR rifle lama nongmay maruga kona na fare. RPF PLA gato pamiyo yamashu ngarang Imphal gita el patagi fare, mangondagi magazine yawba 9mm pistol lama pangle. Security Force ngarang Imphal West ki yumnam huidrom dagi KCP PWG gimiyo yamashu fare, mangondagi lupalising kuntra mari fangki. Imphal gi hairangoi thongda losenduna thamlamba .38 ki maru ani yawa pistol amashu Manipur Police na ngarang fagat ki. Security Force na ngarang Kangpokpi Jila gi Loibol Kuldagi lam ekar tara mangarom da tharamba popi pambi sing yantatuna manghan kre. Zandel Jila gi Gobok Chingchangi ekar yankairom da tharamba popi pambi sing chungarang Security Force na yantatuna manghan kre hairi. Manipur Police na ain kaiba mongda gari thauba singi matakta su makata na drive chathari haina cherola duna palli. Manipur Sangai Festival lisingani kun mga gi ngachi humni chanben numita miram gi artist sing na pangthokpa sanskriti gi thoram sing yauna tongan bai sei nongmai gi thoram sing pangthokani. Imphal gi Palace Compound leiba Baiga Center Open Air Theatre da ngachi numidang wairam pung mga dagi hogduna chiru amadi anal traditional dance kunung isai North East Zone Cultural Center ge artist sing na pangthok pathoram sing miram ge artist sing ge jagwai amadi creative dance na chingba utkani lising amachani pan mar phurama thoida Andaman Nicobar da loi thakiba Manipur ge athauba kulhumdoibu ningsingba amadi makhoi gi mafam dai kai khumna ba utpa oina Forum for Protection of Heritage na sinduna chama kuntra manga suba Exile Day gi palan thoram Haujik ayuk pung mapal da Imphal gi BT Park ta leiba atho wishing asigi Memorial Complex ta pangtokani. Outer Manipur Lok Sabha Kendra gi hanagi MP Dr. Lorho S. Forjebu National People's Party Manipur State Unit ki President hapkre MLA Singh Sheikh Nurul Hassan Thongam Santi amasung Zam Henglum Panmai Makoi Ahumbana Dol asigi Working President Singh oina khankre Masigi matangda Dol gi National President Conrad K. Sangmana Serolama Thokre. Kendra gi Ngaksel Mantraloina Operation Satbab na gi makada sinba National Integration Tour gi saruk ama oina Manipur gi mahiroi amasung ojagi miyoi kunithoi na saba kangbu ama haujik Rajasthan gi Joypur da leiri. Laibak asigi tongan mamapam dagi lakpa naha singda amata oibagi wakalon pokhan na pangtok patu rasigi saruk ama oina Manipur gi oja amadi mahiroi sing tha sigi tara mangal da Imphal thadokibane. Ngarang makoina Corps of Signal gi Colonel Commandant amasung Southwest Command gi Chief of Staff kasu unaki. BSF Aizol amasung Mizoram Excise amadi Narcotics na ngarang West Aizol dagi lupa koti mari lak humbudra mapal henbagi methamphetamine kilogram manga gram chanipan marphudra amasung heroin powder gram nifuma thoi fare drug sing aduga konana Myanmar macha ani yauna miyoi mari su fare paugi marak thana atenba break ama 2 days comprehensive eye camp at 100 rupees. Sija Eye Care Foundation Langolda lagliba November gi tang kun mari amadi kun manga ayuki pung mapan dagi nungthal gi pung ahum phawbani Community Ophthalmology da World amadi Japan grant fanglaba Sija Eye Care Foundation Langol Arabin Eye Care na sulamjing lamtak piri mit ki oiba makhal makha gi layeng haibadi cataract retina cornea glaucoma pediatric eye care oculoplastic surgery gi layeng pijabagaloinana procedure amadi investigation da chada taramanga discount pijagani PMJAY RBS ke CVS nasu empanel tawbiri akupa marol gi damak 9436235274 da call tawbirak naba khanganjari
ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯈꯥ ꯑꯐ꯭ꯔꯤꯀꯥꯒꯤ ꯖꯣꯟꯁꯕꯔꯒꯇ ꯆꯠꯊꯔꯤꯕ G20 ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝꯒꯤ ꯑꯍꯥꯟꯕ ꯁꯦꯁꯟꯗ ಶ್ꯔꯤ ꯃꯣꯗꯤꯅ ꯍꯥꯏ G20ꯅ ꯃꯥꯂꯦꯝꯒꯤ ꯁꯦꯜ ꯊꯨꯝ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯃꯣꯗꯦꯜꯁꯤꯡ ꯑꯁꯤꯗ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯦ ꯑꯐ꯭ꯔꯤꯀꯥꯒꯨꯝꯕ ꯃꯍꯥꯗꯦꯁꯀꯤ ꯃꯤꯁꯤꯡ ꯑꯌꯥꯝꯕꯗꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯌꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯍꯦꯟꯅ ꯂꯧꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯀꯥꯏꯔꯛꯄꯒꯤ ꯑꯀꯤꯕ ꯂꯩꯔꯤ ಶ್ರೀ ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ ꯋꯥꯟ ꯑꯔꯊ ꯋꯥꯟ ꯐꯦꯃꯤꯂꯤ ꯋꯥꯟ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯃꯤꯠꯌꯦꯡꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯃꯔꯤꯁꯨ ꯄꯨꯊꯣꯛꯈꯤ ꯃꯁꯤꯗ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 10 ꯑꯁꯤꯗ ꯑꯐ꯭ꯔꯤꯀꯥꯗ ꯃꯤꯑꯣꯏ ꯂꯥꯛ 10 ꯁꯔꯇꯤꯐꯥꯏꯗ ꯇ꯭ꯔꯦꯅꯔ ꯑꯣꯏꯍꯟꯗꯨꯅ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞꯃꯦꯟꯇ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯃꯍꯧꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯍꯛꯁꯦꯜꯒꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕ G20 ꯒ꯭ꯂꯣꯕꯦꯜ ꯍꯦꯜꯊ ꯀꯦꯌꯔ ꯔꯦꯁꯄꯣꯟꯁ ꯇꯤꯝ ꯑꯃ ꯁꯦꯝꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯁꯃꯁ꯭ꯌꯥ ꯊꯤꯡꯅꯕ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯌꯥꯎꯔꯤ G20ꯒꯤ ꯃꯈꯥꯗ ꯒ꯭ꯂꯣꯕꯦꯜ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯅꯣꯂꯦꯖ ꯔꯤꯄꯣꯖꯤꯇꯔꯤ ꯑꯃ ꯁꯦꯝꯅꯕꯁꯨ ಶ್ರೀ ꯃꯣꯗꯤꯅ ꯄ꯭ꯔꯁꯇꯥꯞ ꯇꯧꯈꯤ ꯇꯦꯂꯪꯒꯅꯥꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ CPI ꯃꯥꯋꯤꯁꯀꯤ ꯁꯦꯅꯤꯌꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤ ꯃꯦꯝꯕꯔ 3 ꯌꯥꯎꯅ ꯃꯤꯑꯣꯏ 38 ꯁꯔꯀꯥꯔꯗ ꯆꯪꯖꯈ꯭ꯔꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯉꯔꯥꯡ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯇꯦꯂꯪꯒꯅꯥꯒꯤ DGP P ꯁꯤꯔꯙꯔ ꯔꯦꯗꯤꯗ ꯆꯪꯖꯔꯛꯈꯤꯕ ꯃꯥꯋꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 15 ꯌꯥꯎꯔꯤ 15ꯁꯨꯕ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯃꯦꯆꯇ ꯏꯟꯗꯤꯌꯥ ꯇꯤꯝ C ꯁꯇꯤꯁꯒꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯇꯤꯝ B ꯃꯅꯤꯄꯨꯔ ꯊꯦꯡꯅꯔꯒꯅꯤ ꯑꯅꯤꯁꯨꯕ ꯃꯦꯆꯇ ꯀꯂꯝꯕꯤꯌꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯇꯤꯝ A ngasi ꯏꯝꯐꯥꯜꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯁꯥꯟꯅꯒꯅꯤ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯇꯨꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄꯒꯤ ꯃꯦꯆꯇ ꯀꯂꯝꯕꯤꯌꯥ ꯑꯃꯁꯨꯡ USA ꯁꯥꯟꯅꯕꯗ ꯀꯂꯝꯕꯤꯌꯥꯅ ꯄꯥꯟꯖꯤꯜ 3-3ꯗ ꯊꯣꯏꯈꯤ ꯍꯧꯖꯤꯛ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯔꯣꯁ ꯂꯩꯔꯦ ꯕꯤꯔꯣꯁ ꯊꯥꯒꯠꯆꯔꯤ ꯋꯥꯁꯤꯡꯇꯟ ꯅꯝꯐꯨꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯅ IDPꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯀꯗꯣꯔꯤ ꯑꯃꯁꯨꯡ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛꯀꯤꯗꯃꯛ ꯀꯨꯀꯤ MLA 10 ꯔꯤꯖꯥꯏꯟ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯈ꯭ꯔꯦ ꯁ꯭ꯇꯣꯜ ꯐꯝꯂꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯄꯣꯖꯤꯠꯀꯤ ꯁꯦꯟꯐꯝ ꯍꯟꯗꯣꯛꯎ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯇꯣꯉꯥꯟꯕ ꯁꯥꯏꯕꯔ ꯐ꯭ꯔꯣꯗꯀꯤ ꯀꯦꯁꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀꯣꯇꯤ 25,95,000ꯒꯤ ꯆꯥꯡ ꯃꯥꯡꯈꯤ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯂꯣꯔꯍꯣ ꯐꯣꯖꯦꯕꯨ NPPꯒꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯛꯈꯤꯕꯒꯤ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁ ꯑꯦꯗꯤꯁꯟꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯑꯦꯀꯔ 50ꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯌꯥꯟꯊꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ एडिशनꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗ IDPꯁꯤꯡꯅ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯥꯌꯣꯛꯇ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯅꯕꯦꯝꯕꯔ 30 ꯐꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯕ ꯂꯦꯞꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯀꯤ ꯏꯁꯨꯁꯤꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯔꯥꯖ꯭ꯌꯁꯤꯡꯅ ꯉꯁꯤꯗꯤ ꯈꯪꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯍꯥꯟꯅꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯋꯥꯐꯝ ꯑꯃꯁꯨꯡ ꯃꯌꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯃꯥꯌꯣꯛꯇ ꯃꯇꯝ ꯀꯛꯇꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛꯀꯁꯨ ꯆꯪꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ ꯋꯥꯁꯤꯡꯇꯟ ꯊꯥꯒꯠꯆꯔꯤ ꯕꯤꯔꯣꯁ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯥꯏꯖ꯭य ꯑꯁꯤꯒꯤ ꯆꯤꯡꯅꯕ ꯃꯐꯝꯁꯤꯡꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯜꯍꯧꯕ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯀꯌꯥ ꯐꯥꯒꯠꯂꯤ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡꯁꯨ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯜꯂꯤ ꯑꯀꯟꯕ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2025 ꯄꯥꯡꯊꯣꯛꯂꯤ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭र ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯍꯧꯖꯤꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ